Hello, I give him Boboy na may rakpam. Nahanam pumas the Esorgi wapaw thawaisingbu warakpibagi asigidam magkathagatari. Agi prathnadi nahan na tagdi ba wapaw sige mapalna Esorgi hina nungsinaba amasung mahaki mi aduga mahaki singlup hina nungsinaba sini. Diba hagna nahaki na pamda nolukchoning badudi nahan na tagdi ba wapaw asina. Nahan nahaki singlup ta pipam thokpa nahaki commitment amasung nahaki singlup ki luchingba singi makapon pam thokpa adugi mahuti silhanbigano. Adu ba wapaw sige mapalna. Nahaki singlup hina nungsinaba nahaki singlup ki luchingba singbu hina nungsinaba aduga khwai maru oina Esorgi matik-mangalgidamak hingba punsigi chakotpa adu eki prathanani. Ibung maki wapaw taminase. Isa Bible Singh edu chan biduna mathi pandap taraga taruk pada taraga ni pandagna kun pauda hangdok pi. Matthew chapter 16 verses 18 to 20. Ekoi kang muguna hariba wahai se Jisu Khristabu Peter na Christa se kanano hai na har matung do hai ki wahai singa do Christa ki chindagi. Aina sunong on the hiring madudi na hakti Peter ni. Nungjaw sige mathakta ai na gi singlup sagat kani. Adu kamnung leibaki thong na madubu ngamloy. Aina nangonda sarga leibaki so sing pi gani. Na malam da pun badu aina sarga da pun gani. Na malam da thadok pa adu aina sarga da thadok kani. Adu dagi Jisu asi Khrista aduni haiba mi amatada makhoina haidanaba mahakna sebok singda yathang piki. Masi sorry wahini Prathna tausi. Eikhoigi amasung Esor nahaki naphamna eikoi lakchari nahaki wahai asibu nainajanaba amasung khangjanabagidama. Eikhoida miyoibagi oiba lousi pangal amasung gyan leite. Miyoibagi oiba gyan lousi amasung pangal sa nahaki wahai bu khangba ngamnanaba matik leite. Maramsina thawaisingbu nahaki akan bathabag subibagi mapalna eikhoida mating pangbi. Pero ngasi numita na inajagaduru hiram masi. Singlupki si leibabu member kuding magna. Lumna amasung lumna laujaduna. Pero mamang taki punsigi sing the line lauthokpa jaga antu kauthokpa jaga orabasu nungsinaba mapalna. Pero nahang halaktriba matam adu phauba. Natraga nahang kabi yumda kobudaba numi adu phauba. Hiram masi wakhal taujaduna. Lumna laujaduna. Cheksin hingjaba punsigi adu eikhoibu mating pangbi. Krista utpiu, eikhoigi pabut piu, puning hongbu pinabiu, puning hongbu gi apama eikhoibu pinabiu. Jisu Khristabu gi mingni niziribani. Amen. Tata bijigla now sing mingtagi Christian oiba se asengba Christianity da cancer gi masa kachap manai. Mingtagi Christian oiba se asengba Christianity da cancer ka chamane. Aduga mingtagi Christian oiba aduna asengba Christian sing adubu or asengba Christianity adubu thajadaba singi mamangda samam nahalle lamphai chathalle aduga khudi thipa mohalle. Amugana mingtagi Christian oiba sina thajadaba singi maphamda asengba Christianity matangda langphai chathalle khudi thihalle aduga lana khanghalle aduga haribasde thajaba amone cheksinba asi Esorgi aningmane aduga Esorgi apamane ngasig numithoge church discipline gi matangna khoi yengminagani aduga Esorgi abi oiba taragadi mathangi nomaisingdana pap ki matangna khoi yengminagani church discipline Thajabasingi or singlup ne haina leikraba singlup ayam singda kaya wari sanakidraba kaya taunakidraba aduga hariba maming sida tapa matamda nungsi haitaba aduga mibu wain nabagida makta ngarga leiba adugi wakhalonda yamna phattaba yamna hanthaba aduga
Esorgi machasing oikraba nungsibagi lanmising oire haina aikraba sing asina tawoidaba thabak amagumna khannaba horoklaba or khannaraba hiramamane adu thaja biselna sing maroina disclaimer da aikogi singlupki members sing dam maroina haiba wapa ose singlupki members sing damakne adu haiba sing wapa ose taba matamda aikoi se kari tawge haina haiba oiba taragadi wapa ose mi atopagi damakta or aikoina khangba pap tor mi amagi damakta tabi bas aikoi yam tone tawe adu tobigunu ngasi nimita isa gi damakta wapa ose ta se aikoi isa gi damakta. And again, church discipline. Singlupki warakpibagi base. Singlup ne hai kraba khuding magna. Christian gi singlup khuding magna tawgadaba thabak amane. Aduga Christian gi singlup khuding magna lumna lawgadaba amane. Ma'am de hai riba thouwong ase isorna singlupta kanabuna maaki mino kanabuna maaki minatabano haina haiba adu taibangpanbagi mamang da mayek senghananabagi damakta piba thouwong amane piba thaudang amane aduga hairiba singlupki warakpiba ase or church discipline ase singlup macha khudimangna haibde local church khudimangna soidana tawgadabane haina esorgi wahaina yathang piba thabak amane. Now, singlup macha karana or local church karana tawba or tawdaba or haiba thouwong si makogi kanabagi damak sinab aduna atopa pura tongan londa amane adubu singlupki warakpiba haiba se singlup macha khudimangna soidana tawnanabagi damakta isorna yathang pinabiba soidana tawdaba thabak amane aduna ngasi gi hiram singlupki warakpiba or church discipline ase kramana koi bhap tamina gani haiba adugi matang maru waram adu desini aduga haiba waram asine koina ngasi gi numita tongan esorgi waising mafam sing dege koi yengmina kana thugai minara ka naina minara ka desu aduna no tosan bi jele now sing na koi thagot chaningi aduga wakal khanbe ma'am de asin nangam sungai gi damak maru oiba amane. So here's mafam se le maru oiba warol da Mangkhraba thawaisingbu singlup na masa phana leibabu amasung amana amabu nungsinaba singlup aduna Esorgi matik-mangalgidamak singlupki warakpibagi thouwong asi taugani asini ngasi nimita aina haina buhotnarise Esorgi wahai tongan mafam sing degi ko so tugarak po iba taragadi Mangkhraba thawaisingbu nungsiba singlup na masa phana leibabu pamba amasung nungsiba singlup aduga amana amagi members ing marakta amana amagi marakta nungsinaba leiba singlup aduna kari tawgani soidana singlup aduga esorgi matik-mangalgidamak haiba singlup aduna esorgi matik-mangalgidamak singlupki warakpibagi thouwong asi tawgani. The church that loves one another, the lost, and the health of the church will practice church discipline for the glory of God. The church that loves one another, the lost, and the health of, or the good health of the church will practice, without fail, will practice church discipline for the glory of God. So let me break it. The church that loves one another, and that loves the lost souls, and that loves the good health of the church will practice church discipline. Why? For the glory of God. Adubu singlupki warakpiba se kaino haiba bhap tadringe mamangda or haiba se yengdringe mamangda hana koina mayek singna bhap tagadoba hiram khara lei mam haiba hiram singna bhap tadaba oiba tagade singlupki warakpiba karino haiba se bhap taroi kari damak singlup amana warakpibagi thabak se tawgodoribano na sam haiba oiba tagade singlup amada warakpagi thabak tawrise papta tabichilna ama yarpa matamda tawba thouwong amane thabak amane soidana tawgodoba amane kari gi damak tawgodise aikoi masala amaga lon asonba dum laina badaba nate loina mak laine kari gi damak tu thilaka ngana gadise why kari gi damak tu amana amabu why na gadise kari gi damak tu judge to na gadise amaga right mande aikoi na lairiba tabang panba asi or singlup ayam bada laiba naha singam sung yum palaba sing singlup ki member ayam bada laiba wakalon se mi ato pusu why lunu nang busu why na bagi damakta ai gi bawada puwa hamangamdri mi
atopagi awaba khangjilaga kai kanaba legedino aduna kari tawgadino kari gino singlup amana sodana church discipline tawgadoise adu do gyan tana boina makta sodana gyan tagado hiram khale ihan hamde kaino khona gyan tagadoise singlup se kana gino adu dagi han hana hoi gyan taba hogadone kana agi singlup se gospel community church ne eikhoigi church adu ta asi church ki pastor gira nate asi ki church se sangsana me hekta gira or ama ekta leading ba organization ki makha le oining bo kana gi no singlup se taibangpanbada leiba mi amma hekta na mapu pansan ba yaba ming thechan ba yabra natte karmaina khange aikoina hojik paakriba mathi pandu 13 ki pada 19 adu Jisu Khristabu kari hai Peter da kari hai na aina sunong the hairi modi nagi Peter ne nungjao asigi mathakta aina aigi singlup hogni ubra Jisu Khristabu hai se he is owning the church whose church is this is Christ church Christagi singlup ne maham se Krishna hai se aina meaning owning ne pura trademark ne se man patent man se lawsuli se kanamta ki church nate ai ki church nate pastor kanamta ki church nate organization amata ki church nate church so kana gumam na plan to bude church planter du ki church nate adu organization to kana gumam na field secretary obe or president obe chairman obe owning bo oise no kanamta ki nate kana gi no Christa gi singlup ne Christagi singlup haugani haina mana verse 18 asida chapter 16 asida chapter 16 ki verse 18 asida mayek sing hai aina aigi singlup haugani mayek sing asida kana ngi singlup se Christagi now kagum singlup se Christagi oiba targadi singlup chalai ga do ba ong se aigi pastor gi apambagi matungina natte official kharagi apambagi matungina natte chairman kharagi or president kharagi or field secretary kharagi apambagi matungina church salai ga do banate kanagi matungina Christagi matungina mapugi matungina it is Christ church Christ way Christ is the head it is his way magi aning mamsung apambagi matungina ani subadi aikoina bhab tagado bu second hype targadi asengba singlup amagi sakhi sing se kari kari no secondly we have to understand the march of a true church now reformation gi matam da chahi lising amaga chamanga ga tara tret adwaida German Martin Luther gi mapa or ton ba reformers sing gi mapa Protestant reformation adu thoki aduga hybrid reformers sing na aseng singlup amada yaudraba yadraba hiram kara triad kara or sakhi sing kara makoina haidoi aduga harba du ahum ne mayam ahum sina loide adu ahum sidagi tadana soidana yaugdobne singlup amana asumba asengba singlup oina bagidam or masafa ba singlup amma kauna bagidam ihan hamba de apabwa pau chumna sandopu ogedobne singlup to adu Esorgi wahaido phajana tambiba ogedobne adu ani subadadi singlup tapine bikraba chana bising baptism adu prabhu ki chakhang adu niyom chumna tawba singlup ama oigedobani ahum subadadi singlup ki warakpiba tawba singlup ama oigedobani harba ahum sidagi amma heg wat oiba targadi singlup to sonaiba singlup ama oiba ka chamane harba singlup to sonaiba singlup ama oiba ka chamane if any of the church lacks one out of these three that church is a malnutrition or malfunction church ahum subadadi singlup macha hai jagain or local church high jagain they're going to bhab ta mathau tai the third our understanding of what a local church is now singlup macha se taibangpanbagi singlup adu dagi yang tonga le taibangpanbagi singlup asidi matam khuding makta leiba jan khuding makta leiba lon khuding makta leiba Jisu Khristabu asengba missing adu taibangpanbagi oiba singlup ne matam khuding makta mafam khuding makta leiba Jisu Khristabu thajaba khuding mak sing ado taibangpanbagi oiba singlup ne adu singlup macha hai basidi kai no singlup macha se chamane Jisu Khristabu pap tagi Jisu Khristabu kanbi mapum chung prabhu oina pap tagi pungning hongduna thajaraga baptize tauduna leiba kanglup aduna karamba kanglup mane local churches singlup macha kanglup amne karamba kanglup Jisu Khristabu thajaba pap tagi pungning honglaga baptize tauraga thajaraba kanglup sing baptize tauraba aduga wasak or wallet minaraba aduga chang naina pulliba karigidamakta aikoina prayer of thanks pa ki ba adugumna Esorgi wahai tananaba amaga thawonanaba haijananaba singda pina bi chana bi sing asibu ngang nanaba gidamakta right
aduna singlup macha haina aduga haiba singlup macha asida yaubagi mapalna taibangpanbagi oiba singlup adu yaw haibadu mayek sengini singlup macha da yaudaba oiba targadi taibangpanbagi singlup adu yaw haibagi sakhi amata leite mamne singlup macha se Krista gi hakchang ne aduga Christian ama hektana ai Christian haina harakanda singlup macha amada yaudaba oithokte Maramdi ai Christian haina haibada hires ai Krista gitungin ba mabu nungsinaba mi amane haina haina now Krista gi hakchang ne makok tu di Krista ne aduna takodi Krista oiba makok tu nungsiraga magi hakchang nungside haina haibane singlup tu yaudaba mi singdu Krista bu nungsiyaraga magi hakchang adu bu nungsidaba gi thouwong ne oithokte adu oithok amana te so ame singlup macha habise karin adu bhap tamina ka dobna adu ga mari subadadi singlup macha amada macha amagi miyoi oi bhap se karin asi bhap tab mathau tai our understanding of what a church membership is and hoi hai khaba dugum na Jisu Khristabu kandi mapu musung Prabhu oina thajare haina hai khaba Christian khudimang na singlup macha amada soidana yaugdobane now singlup macha amada yaug matamda aduki mate Esorgi wahai dagi demand toba demand toba singlai now adu singdugi marakta mari khatang panboy ba target ihan han na haiba khudimang singse ko Esorgi wahai dagi dum yengminar ihan han badade singlup macha amada member ma oiba targadi Esorgi wahai na amasung Esorna expect toba se or demand toba se number 1 singlup tugi makha ponba submission kada adu akoi uba pange Efisa pandu manga pada kun gamathoi da kari hai polna na koi amaga makha pona submission Jisu Khristabu ki thaujana ma bu thajaraga convey phalanga baptize or matung the wallet na bagolun singlup te yaw matam adu dagi di private life leite individual life leite there is no such thing as private life rande koi thajaba oikraba koi khudi mosi gi apa maje kaino ai koi akoi bese kano phitara tara thaba phaklang mayam longkhalaga kanamtana uhandaba maong kanamtana khangdaba punsi mahing du dum hingba nomasing numita lakpa Esorga thagatpa ningthokaba ge thangba hengma punsi mahing de hingba adu punsi gi matang na singlup gi thadaba sing loina basu leite wari chana basu leite singlup gi makha ponba gi punsi sunging hingdaba mi sing leite banate adu haiba de ko gi marakta leiba mi sing soidana leiramgani adu ngasi gi de ko ningsing gado se singlup gi member mo oiba targadi Esorgi wahai na aikoi de gi tauba demand adu di soidana tawdo adu di singlup gi makha ponba Tauning ba tauba yade chaning ba or chaning ba khaning ba tauba yade makha pon baglan makha pon ba hai se kaino makha pon ba hai se kaino amana amagi wa tathok tasin tauduna aphaba ta khudimak sing yengna bagi mapana chumthokna ba semdokna ba hiram khudimak tana bagi mapana pap tawa amabu semdokna ba adu semdok podu lawsan hiram khudingmak sing asidani Tado basically now saying singlup asa de hek yaw khiba numi adu ge ekhoina khang do bese ai gi punsigi khwadegi phapadi ai ne hena khangi aduna ate ge wari sanara so ai gi thokom tobda ke sukai blate adu gi wakal khwadegi khudong thibu wakal ne adu gi wakal Esorgi wahai na singlup gi member ma de expect wakal natte number 1 it's submission ani so badadi obedience to the leader obedience to the leaders or pastors or elders kada ubang edu dekho Ibriada taram de taratre. Please open up to Hebrews chapter 13 verse 17. Ibriada taram doi taragatre. Kare hai nakhoi bu chingbiri ba singi hai belu. Amasung makhoi makha polo. Mamdi hisap pi de ba missing oina nakhoi gi thawai gi de makhoi na mitsen khangbi makhoi na pukning wadana harau na madu tausunu maramdi madu na khoi gi mak tongjabani na kana gi haiba inbagi matang no sida ibria eba nupasana hairis siluki members in the hairis adu member or khudi mak ne hairis na khoi khudi mak ne hairis kana gi haiba in gidu siluki member am oiba targadi YouTube ta ba preacher dugi or Instagram ta tholakpa aphaba wapos na kunu pa dugi or atoba church ki pastor gi adura Nate, nahak na member or ba singlup adugi pastor adugi haiba inba. Aphaba khuding, asengba khuding, achumba khuding, Esorgi wahai dagi oiba khuding. Magi makha ponduna magi haiba inba haibadu Esorgi wahai gi
demand member amadagi. Ado amadana. Ahanba Thessalonikia, pandumanga 1 Thessalonians chapter 5, verse 12 to 13. 1 Thessalonians chapter 5, verse 12 to 13. Kari hai dida. Isila na sa nakoy na nagtabak normally missing ibungo da nakoy bu chingbi basing amasung nakoy bu warakpiri makoy adubu ikai khumna naba aikoy na nakoy da haizari. Aduga makoy gi thabaki maramna nungsibada makoy bu yamna wangna khalu nakoy amaga internet lemino. Yamna mayek singi. Esorgi wahina singlupki member amadagi demand tawbasing mark ama haibo batagadi singlupki luchingba sing or luchingba adugi makapon ba maki haiba inba. Ahum subadadi daita puba. Responsible member or meaningful member. Romeo pandu tragani thoi pada mari dagi na mangada. Romans chapter 12 verse 4 to 5 kari hai maram de khoi amamamgi hakchang da kayat yam lei adu kayat pumnak tawgda mathau manade mataw asigumna ai khoi mataw asigumna adugumna ai khoi mayam Krista da hakchang ama oiri adu kayat khudingmak amaga mapang oi adu atoba amadana aham Peter pandu mari padatara 1 Peter chapter 4 verse 10 1 Peter chapter 4 verse 10. Mi amamna mana phangba khudol gi matung ina Esorgi makal makha ayambada thauzal adugi aphaba asin arangba mi singumna amaga thogol taunanaba seasonal. Ubase the Peter Esorgi yathangse. Member ama oiba taragadi singlup manung aduda daita puba mioi ama soidana oidawani. Isorna pinibibe thauzang amasung Isorna pinibibe bor khudimak sing adugi matung ina angamba changla tauningna wagadra wagani matam kaithokani matam mang bahai season gumse matam kaithokani loinemak tawgani karigidamakta marandi haiba adumak Esorgi wahai asina thazaba oikraba member oikraba khudingmakta piba yathangni piba thaudangni piba daitani amaram haiba oiba taragadi singlup khoi khak khoi si tatana ningsing singlup se cinema hall gu manate cinema hall de khoi kadwe ticket le chair sing phajana dum tharang tobiramani adudagi di acha thaki matang da hairak poiba tar su mina la kana yon dum changbirakani adudagi di order tawdo oiba tar ga su dukan adu phama kana cinema hall chang mi sing dum bhab dum taramani order torani laani pham du purani seba torani kaido yaidi cinema yangni lorni agi thokam dum hangani matam jana lakani cinema show do nanganaba adu loiba kana dum hangini leiba ma andu lone ba ge kesu mathau taba leite kari amata taude right chamana to missing le oh I tat kar katli ai changhai kalimni kaino adagi singlupki da yaur mi ka member mani ka member gi membership ama oiba adu kamai lakpa phamba chatpa thabak amata taunana bagi damak te wakhal ju tawdaba taunana bagi damak ju hoda daba pi gi thaudang khudi mak sing karam bichile inaw sing na sonthari karam bichile inaw sing na thagut pa mathau tari kana gi damak te prarthana tawwe kana bu na chatpe thagut pe idam ki wakhal amata tawdu kana ai bu seba to birakani kana ibu yang birak aingon haibirak tadi phani aigi chiliba khuchi lakchin se aigi wai ko aingon hairak tadi phani na adu mani hingba missing laitaba nate adu gumba missing adu ningsing adu amsung akhoi khudmang ningsing adu wajasine Esorgi wahaina aikhoi dagi piba yathang adudi daita puba thajaba singi Singapolum puminaba makogi awabada saruk yaminaba Esorna pine bikraba bor khudimok sing adugi mapalna singlup adu thawgol tawba adune singlup se cinema hall natte Singlup se thazaba singna Esorgi matik-mangalgidamak chawkhatnabagi amana amagi polum punaduna tawpham thokpo sing thazaba yana tawrakan leiriba mafam amne Esorgi missing imungni adu imungda thabak suktau tawdabida nonganba ga thokiba chak chamda changakpa chak to kana thokiba koiba koira nungdang changakpa nungdang chak chap to ka koibung thokiba tonda changakpa aduguma mi ama leiboiba kari no haida imungi missing na kari hai ne do dai tam ta pudo hai bad imung na chumogum na singum ta su chumme amni do shuriya thang mari shubade
accountability. Amana hisap pinam. Galatia pandu teruk. Pada amada ginani. Jila na sa kariguma pabda taba mi mo parabdi thawaigi mi oibena khoina pungning tappaglena asiguma mi asibu chingkatpi nahak puju themdana nahak na sa cheksul na khoi amana amagi polum punau adum tawduna Krista gi wal ya thangadu thungale polum puna bhai haina hai se kaino kana kariwali kana karam papta awan khangi karmana mateng pam hiram khudimak sing aduda karam thada bijil na sing aikoi gi marakta singlup am hekta da ihan habade singlup ke mina na ki punsi phajana khangde mong da nahang ni hingba oiba targadi adu kiningai ge punsi ni adu ga to ba amadana singlup ke chilina amabu phajana mayek singna chumna mahakpu magi thawai phanana bagi dama khonana bagi wakhal glona khangna ba hona da ba khangna bagi wakhal ju tawdu aikoi gi marak amek yaw oiba targadi adu ju kiningai oiba punsi ni something is wrong with the kind of life that doesn't open up to fellow believers and life that does not seek to know fellow believers. Both of these lives are dangerous lives. Esorgi athang thugai bane aduga pap ne karma punsi singlup pichile inaus na punsi ya hangdok ta mi sing aduga singlup pichile inaus mu khang na bo hona da mi sing animak to pap ngak ta ne animak to esorgi ya thangi wang ma de hingba punsi mane esor lo wine ne aikona to bathaba khudima ki sakhi Krista da lone mak pi ne khoi amamansu mana wine menu me da adu khoi kaw kumse kare no member ama oiba matamda isorna bare minimum the Bible le khoi mayek sin uba phang pham adudi mari adudi silup amana magi makha pon silup ki makha pon ba lusing ba singi hai bin ba aduga daita loba amasung daita adu maipuna na pu ba aduga amaga paukhum khumna ba punsi du hingba accountable life. 4 demands from every members of a local church: submission to the church, obedience to the leaders, responsible member, meaningful member, and being accountable to the church. Yeah. Adu oi batagadi. Singlup Krista gini. Aduga asengba singlup amada singlup ki warakpibagi se topam thoe. Aduga singlup macha si isorna Krista gi mapalna kanbiduna thamkhraba changnai na pulibu uba yaba thengba yaba papta ki pungning honglaga thajaraba walep minaraba thajaba singni aduga haiba kanglup adu yawbagi mapalna isorna thajaba member khuding maktagi asa tawe demand tawe amaga makha ponaba hai luching hai bein ba dai te loba aduga amaga paukhum pinabagi punsi adu de hingba asi bhap ta matamda singlup ki warak pibadu kaino haiba koi bhap ta bang mane singlup ki warak piba se kaino haiba targadi ai khoina ukraba khuding mak sing adugi wang made hingba thajaba ne haiba mi sing aduda tauba nungsibagi thong amane singlup ki member oidaba kanama da singlup am hekana warak piba to boy thokte singlup aduna masa khangdaba mi da singlup na warak piba to boy thokte aduga singlup adu lekraba daida singdo kaino khangdaba oiba taragadi papta tarba ichilina amabu karamana chumthokani adugi wakhalon leifam thokte aduga karigumba authority church ki oiba singlup ki authority bhap ta da bamsung khangdaba oiba taragadi singlup ki warak piba se to oba matamda oithokta bamu ohel harba hiram mari asida mayek singlam matam aduda singlup ki warak piba kaino haiba bhap ta ne aduga ai wakal lon ai asa de hojpok de khoi mayek na ta tamya kre haiba mari aduda aduna kaino singlup ki warak piba se what is their discipline singlup ki warak piba se asine is a definition singlup ki warak piba se nungsibagi thawong ne yengna bagi nate saubagi nate nungsibagi thawong ne karama nungsibagi thawong haiba du papta leiba mioi amabu singluptagi lauthokpagi thawong amane nungsibagi thawong ne singluptagi lauthokpagi thawong ne nungsibada toba lauthokpagi thawong karamba kanabu papta leiba mi amabu karigidamakta kari wakhal ga lonena mi aduna Krista da halakpa aduda pamjabagi wakhalon ga lonena amukana it's an act of love nungsibagi thawong ne kanada toba karamana toba singluptagi lauthokpagi kanabu
paapta leiba miyoi amabu. Karige apamba galonena mi adubu Khristada mi aduna Khristada halakpa adu pamjabagi wakhalon galonena. So what is church discipline? Church discipline is an act of love by the church to exclude a person in sin from the church with the utmost desire to gain him or her to Christ. That is church discipline. Church discipline is not an act of hatred. It's not an act of revenge. No. Church discipline is an act of love. God-given means of grace. It's an act of love by the church to exclude a person in sin from the church with the utmost desire to gain him or her to Christ. That is church discipline. Now, singlupki warakpiba sida makal ani lei. Hanbadudi semdokpagi oiba warakpiba, aduga anisuba sidana chumthokpagi oiba warakpiba. So there are two ways of church discipline. One is formative church discipline. Another is corrective church discipline. Now, formative church discipline happens in a local church always and all the time. Semdokpibagi oiba warakpa sida singlup manungda toina tatana thokpa thouwong amane. Tatana thokpa thabak amane. Karamana wapau sandokpagi mapalna, Bible study tawagi mapalna, thadabasing puminabagi mapalna, Esorgi wari sanarapagi mapalna, Bible pawagi mapalna, prathana tawagi mapalna, aduga atokpa chile inaon ai punsida uba mi magi punsida uba paw adu semdokpam chumthokpagi mapalna. That is formative church discipline. Haibado singlup amagi day-to-day life ne. Singlup amada upam thokpo oipam thokpo punsine formative church discipline. Esorgi wahi taba matamda nang amasung aigi pap Esorgi wahi na uthoklibido adudo Esorgi warakpiba makal amane. Warakpiba amane adudo. Pap adu punging honganabagidamagta. Aduga atokpa ichil ina omana aigi pap amhekta oibe singlupki atanbagi pap thaudang laudabagi pap aduga matam manghanbagi pap paisa manghanbagi pap adudagi tongan ba hingba punsi mahingda uba asonba pap ko pap siyan na mayek singse. Amaga yengsanagado amasung amana amabu warak nagado when haina haibasida kit tabuisu amuk chensan kit tabuisu adunate pap Esorgi wahi na pap haina mayek sengba khudingma Bible kare sing pap oi amam de yengbo oiba targide atan bagi punsi matamangan bagi punsi wakal kanna hingba punsi thaza bagi punsi du taraina lawbogi punsi aduga pautak lawdaba punsi hiram khudingmak singda amma hekta ure haina khale amma hekta hai baduda uriba mi aduna haiba thabak tar mi adu chatlaga wari sanaba adu the formative it's one way formative discipline wapau sabak matam dasu Bible paminaba matam dasu discipling tawba matam dasu. This formative discipline happens when the word is preached, when the Bible is studied, when you read the Bible, when you talk with one another in the church, while you're reading Christian book to one another. Because there, God shows your weakness, your sin. That's one way of God correcting you. That is formative discipline. Aduga harbi thaza ba khoi khuding mangna member khuding mangna lumna logdo hiramamani. Asoiba ma uba oiba targadi Esorgi wani yamna mayek sing ba asoiba ma chile amagi punsida uba oiba targadi aduda yamna casual oithokpigano. Aigi punsida wadreba thabak is ai du hongne ba takhatna mayam le aigi wari ngai sida magi wasang adu adui wakal do khandingeno mamdi amana amagi polum pubugi daita adu Esor ko de pibi grabane aduga member amu oina bagi demakta sign tawgiba matam aduda mayek sing abane adu tawgani haina. Pap line lo thobu chumde Sing the Pudim line lo thobu chumde karigumba wapau sanduling matang asidasu I could not yen krabi here Marie adu the thazaba member mo from folk adu the oideba sing nangam su ai punsida ubo obita adu pungning hongda jagane tarabasu tagidaba amagumna khangrabasu khangdaba amagum leiba adu natte maram di hairiba aduda tadaba tawdaba amasung hairiba adu pungning hongdeba mongna punsi hinglakpa matam adudane anisu makal ge warakpiba singluptagi lakadori adu kaino sumthokpibagi singlupki warakpiba or corrective church discipline. This is the formal exclusion from the church membership or excommunication. Esorgi wani yamna mai sing ba paw adu da pungning hongdeba mongna semdo da amat chatabida alun pisinuna leiba matamda Tarokodo thabagaman. Tarokodo warpi makalamani.
Kaidagi Singlupki Muema or Bedagi Maming Lotokpa. Prabukicha Kang Chahandava, Singlupki died a Kudimusni Lonim Lotokpa. Anisubase, high corrective church discipline. Now, Karigidamakton Sigi, church discipline is Singlupki Matogabagi Maramde. Yanham Han Batadi. I call Christian Ama Oibese, Asi Sinamaram organ. Yanham. Why should we do this church discipline? Because being a Christian demands it. Why? What is a Christian? Christian has a crino. Christian has a matamam the papamusung arana siraga layramba. Adubu, Ishorna Christagi mapalna, pap urdugi hingat hanbiraga, dharma chemade hingat hanbireba miemani. Pap ki michang or badagi dharma chembagi michang or ba, pap ki minai or badagi dharma chembagi manai ama oiraba miemani. Aduga harbor Esorgi pangal or henbiba money. Aduga, Anisha Korinthia, Mangapa, Tatrek, Mutuna, Kanagumna, Christa, Dale, but the Mark, the Honorable Kutsemne, Yengo, Ariba, Port Mackay, Lantokre, Aduga, Port Mackay, no Norakle, right? Aduna, Ariba Port Mackay, Lantok, Adum, Norok, leave me money, meaning Karaman, Norokadino, Paps, Nepulling, Hombagi Mapana, Paps in Adu the Gip, Adu Talopagi Mapana, Christa getting with the Hingbagi Mapana, Khristabu Sachan Bagi Mapana, Esorgi getting with the Taubagi Mapana, Adu high bus that I call soul have a quick hanging. High best they could eat him lay have hung aphaba wapana. The gospel demands it. And what did the gospel shows us? Aphaba wapana I call say papi. Can be mapu mathautaba. Aduk Ison Jisu Khristabu can be mapu amon tabi recre. Aduk Mao can be mapu kaktan nate mahaki ning tone, mahaki prabhune. Aduna I hangna mahaki manaine. Marmasina, high I as one bus can be mapu tai. Aduga I magi manai or maramna, mag have in matotai. Magi have in the boy batar get over matotai, warakpibagi. So being a Christian demands it, and the gospel demands it. The Bible teaches it. Bible natambi. Now, I call in a Bible power and the Tanga give a soil and a yarmony. Other Waka Luthana can reckon the bribe they come the other Massimo the Waka minutes. Yanam, the handbook couldn't happen to Mangapa the Tamata. I couldn't prayer of confession the Supark, but I do the high duca Paula, Corinthiagi Singlupki, me sing aduda, Christian sing aduda, Papa River me do the Cariton with the Matai 5:11. Adu Tazabani Haiba Kanagumba Amana Nupanupi Lanaba, Natraga Karam, Natraga Line with Lap, Natraga Wahai Konda, Tib, Natraga you now, Natraga Namzanam Tang of me or Badi, Mahaka Tina Tonaganu. Ubra. Esorgi wine and Mafamasida Tinavaya, Nungsinaba missing me, I call it Nungsinaba land meaning Hingsha had over land meaning Aduna, I call Nungsinaba, not the Asidide, Lepoduga Loinaba. Muhammad said, "Hires non-believers in the Lord never lepo high, but nothing that is as the hires." Remember, they go humanity is your kind of missing and your kind of girl like that later. Asiki, why is non-believers in the lepo high and high, but I could kind of keep Polar Sativa. I am going to put your livers in your kind of missing out now. More than Nungsinaba pump is your kind of missing to that. I don't know the upper wabos and the pump to him, upper maritime to that is there. I do verse 11 the higher city, Masana the Christian Hanakozaba, Adubu. Pap ki punsida pungning hong dana adum hingba mi. Sendok na bagidamak tahayba matam da su tadraba mi. Aduga magi punsida pap ta loy na magpisa laga lerba mi. Adugi mi do din man hayar kani. Aduguma mi aduga tina to na ganu. Hay na ko di ikrabani. Asigumba amaga chaba ho chami na ganu. Don't even eat food with that kind of people who claim themselves to be a Christian but still live in sin. Mentioned in verse 11. Do not give company to them. Don't even eat food with them. The Bible teaches it. I need to believe. Galate pan troki pada ama ko na pakar. Tawag ko min na ko na harb mi dubu. Singlupi. Singlupi, right? And then if you sapan mga pada taraga mato. Ephesians chapter 5 verse 11. Ephesians 5:11. Korihayan duda. Amambagi mahay yanda batabakte yauruganu. Madugi mahota aran badu pongdo. What does Paul meant? Kayo sa Paul na hari se. It's very clear. Ma de ma wangang matamda. Yam na mayik sing amambagi mahay yanda batabakte yauruganu. Adugi mahota kari aran da sing do lone ma pongdo. And then another Timothy pandu manga pada kun namasung kun matoy.
1 Timothy. Pandut mga padakun amasung kun kumatay 1 Timothy 5 verse 20 and 21. Atopa mising na kinanaba pap tauriba mising bu mi pumaki mamang na chayo. Kaya ko personal oina sembong na pam now adugi jaga lai adu the pau pungam to hong to oi patana gadi. It's here. And for that matter, sometime kariguma tamdadi pap am hekta se mayangi mamang ikai pi hoba na chumba matang mayam le. Personal engagement mathau sukta ta da jaga mayam le. Atopa mi sing na kinaba kana atopa thajaba sing na kari kinaba pap tauba kinaba gidamakta pap toriba mi sing bu mi pun ki mamang na chayo. Isor ibungo yang si sida Paul na pira yathang sing. Isor ibungo Jisu Khristabu amasung khanolaba sagadu singi mamang da aina nangonda kanna hairi madi hiram sing asi nahak na achan mirai nai dana misat mima yeng dana tau. It's a very strong word. It's a very strong word. Misang mikai nai dana imung gi mini ai gi nupi ni oragi nupa ne gi marup ne amata khai dana pap tauba mi sing tu da pap ta ningai dana leiba du da pap amma hek ta pap word di pap adugi hiram khudimok sing adu da hai ba thabak se tawna gi damak tene. And then tita pandu ahum patatara adu tita yang ri mamang da hanba Thessaloniki pandu manga thani yang se 1 Thessalonians chapter 5 verse 14 hanba Thessaloniki pandu manga padatara gamari ichili nausa ai khona nakoi da haijari chumdana chatpa singbu cheksin na haibiu pungning sontaba singbu thawat piu aduga asonba singbu pangbiu mi pumnamaki mafam da kuina khangbiu anisaba Thessaloniki pandu ahum padataruk 2 Thessalonians chapter 3 verse 6 adu ichili nausa atanba amasung eikhoigi pangkhraba chanabi adugi matung indaba ichili nau khudingdagi nakhoina laithoknaba eikhoigi ibungo Jisu Khristabu gi mingda nakoi yathang pire. It's a command. Atan mazing aduga makoina haikraba yatang khudimok sing adubu indaba sing adugi laithoknaba gi damak just cut the relationship. And in verse 14 to 15 again aikoina chithi asida hairiba wasi kanagumana indrabadi mi du masa khangsalu aduga mahakni ikaina ba mahakpu tinaganu ubra. And then let's continue verse 15 adumoina mahakpu yeknaba amagumna lawganu mahakpu nasalana amagumna warakpi. Aduga mathangadi tita pandu ahum padatara Titus chapter 3 verse 10 tokai tahanba mi adu amurak anirak waraklaba matungda yadrabadi tinaganu. Asina tabatay mayam le Bible da anu wal na pagjawa singda singlupna warakpibagi tabak sa soidan tawna na magidamak. Aduga harba yam classic text ama high opitari akoina prayer of confession da Mangkhraba 1 Corinthians chapter 5 chapter 5 su tawrise karino harba nupa duna magi mama atombi duga mate mana amog na dum laiminara adu phawbu urba matam da singup aduna kadabe nungsibagi namada mi adu warakpagi mahutta or magi pap adu punging hona bakawbagi mahutta adum thamba wahal khala gengse harba mama adu tumin nariba nupa aduna mama to miduga laiminari ba nupa aduna ma adum church adum so adu Paul haibagi matun in haiba nupa adum church adum yawe worship adum yawe wapaw adum tai adagi thabak tharum sing adum yawbagi maong ni adu tawurda adu Paul na haido kaino no interes asu mana tawbase kari haimana asugum na tawbase Gentile singi maraktagi phawda tade Mam isor khang da mi na phawda adugumba dol phattaba oktaba lamchane adu sing da warakpi mathau ta haina khangba mi sing ngakdane isor khang da singi marktasu samasa su
Samas aduna isor khang daba mi aduna aduki step load ba matam adu phawada isor khang haina hariba achumba khang haina hariba paptagi kanbiri haina hariba Christian ningthau ni haina hariba na khoina di hariba papa dum tungsil laga thambado kari gino adune yengo sida harise nakoi nak nupi lanaba lay haiba mi singna chumna tamdare asiguma nupi nupa lanaba asi atopa jat singi marakta maming bhabu panade madudi mi amana mama mapa gi nupi bu lawre aduga asiguma thabak tawkhiba mi adu nakhoi gi narakta lawthoknaba tengthana hobagi mota nakhoi na chawthokle karamana chawthongni mo akoi nungsibagi mi ne khoi bhap tajrakani gyan tajrakani haidje kaino isori nungsibani right isori nungsibani adun ma nungsibana maram orakanda ikhosu nungsiba oi mathau tai adu mai papsi dum bhap tan tajrakani right natte asida haije kaino adu tokono ai gi ne ai sana na khogi narakta yaudrabasu ai gi thawai na khogi loi ai isana yaubugumna asigumba thabak tabu mi adu aina wayan kre ma ai khoigi ibungo Jisu Khristabu gi mingda na khoigi ai ga thawai na ibungo Jisu Khristabu gi pangali tinaba matamda asigumba mi bu meaning pap adu de leiba mi adu bu kana mapa gi nupi lor leiba mi adu bu Krista gi mingda kare asigumba mi bu thawai mahaki thawai ibungo Jisu gi numita kanbina ba mahak na hakchang mahaki hakchang mangana ba saitan da sino sida mana church discipline gi mapana kanbi phangi haina haiba nate ko adu church discipline je tawbagi mapana ma busung tagi maming lawthokpagi mapana kari gumba taseng na ma aseng ma kanbi phangbo oiba tari ma so singlupta lakani or kari ma pap chen mi am oiba targadi pap to masa khangpagi mapana kanbi mapu khangakani adu aphaba wapos nukpagi mapana ma kanbi phangani amarom dai sine pon haise Christian amazung Christian te khangda mi adu nakone Christian amagumna thamjan badugi mapana isor khangda mi singi mamangda Esorgi mingthi adu achumba Christianity gi matang khudi thifam ohele adu haiba mi adusu Christian ama oibagumna khala laga kar magi thabak Christian oibagi thabak ne adu ma kar Christian ormda oiba targadi ma sirdi norok chatkani adu mototi magi pap adu warao chumtho adu mi adu satan de pithoko adu magi pap adu khanglabadi na khone wapau snokani adu apabu wapau gi mapana Christ thajbagi mapana maha kan biba phangba yai kan biba phangani aduni sida hairis ubra sinogi warakpibagi thajbagi lana using nungsidabagi or yeknabagi thawong amatanate nungsibagi thawong Esorgi wana tambi apabu wapau na adu ka khoi Christian oribasina mai khna takpi ahum subade it's just common sense kar gi damok no pabu warak just common sense mama mapa na warak ta masa sing kamai da apa mad piba kar gi mingda nungsibagi mingda right nungsibagi mingda adu gumba angang do chawro kan kamai da chawro tring da bawa kar ma punsi mai lam henba haiba ngang ta da ba aduga wa thawoi da ba thawoi wa oi da ba lam hen ma ki punse adum hingi se aduga aduduna kana ikai hele paurogi matungina mama ikai hele mapa ikai hele aseng bagidi mama mapa duna warak done warak trabanina mama mapa dum ikai hele chamana singlup haiba se Esorgi achumbagi yumbi ne aduga asengba mapham ne asengba mising asengba ko mising gi leifam ne aduga haiba du pap adu adum yokhalaga thambo oiba taragadi aduga pap adu nungsibagi na madla khechalaga thambo oiba taragadi adu ikaiba nangadu se aikhoi ne singlup ne mai thige du se adu mapumo ne Esorgi matik-mangalgidamak sokko du se kanagi mamangda mangli thawaisingbu mang Esor kangdaba singi mangda asengba Esorgi mingi khongoi na pham wakal nang amasung ngasi numide thajab amoina Esor khangdaba mising mamang imungungi mamang maru mapang mamang de aikoi ni hingi punsi karmane hingi lang amasung ai matam sisina ba maong aikoi punsi mahing hiram khuding mak singda Esorgi mai thangat pa amasung magi matik-mangal wangan bai punsi tu hingbra or ikahen ba maong da koi hingbra yum palabasing yum pandri basing mama mapa or basing or mama mapa ona bidang tharang tu akoi khuding mak wakal dose kanagumna kana kaino didi western idea ne didi America di lakpani right church discipline church membership America gi idea ne nang na swai da puslak pagi wa khakte ne America gi idea nate aswai gi idea ne sangsana ma dek yaw matam da sangsan du de yaw bagi mapalna or say example school
School amada admission to oiba taragadi admit to oiba satra do school dugi niyom dik matung chat right? School pung mapandagi hobo oiba taragadi mapanang na chat kadobane adu numitu to thokpa subject sing adu puraga lakadobane parikha thagani hiram khudimok na pass on bugi niyom le niti le hiram khudimok na membership to school ming chan ba ka chamane discipline na kamai to ba satra do lam yam ne hele principal na warakani ozana warakani adu magi lam hembeduna school gi ming thi do amoi adu tar school gi final step to kari no expel to school dagi si America gi idea natte Bible gi idea ne se adu eikhoigi punsi da uba idea ne asine Esorgi waina tambi aduna koi tawgodobne common sense ne adu ga Christian amasung aphaba wa pa osone yamna mayek sengale now kari wakhalon lon tawgodone ain hai kre nungsibi thong ne haina yan hambadadi aikoi haiba thabak se tawgu matamda aikoi wakhal da leke do what motive should drive this church discipline. Number 1, it's love that should drive the motive. Love for the individual in sin, love for the lost who are outside the church, love for the health of the church, and love for the glory of God. Nungsibagi mapal nungsibada aikoi gi wakhal oigidabane Pata tarbi mi dum nungsibagi mapalna mapan singlupki mapan leiba Mangkhraba thawaising adubu nungsibagi maramna aduga singlup adugi masa phana leiba adu uningba amasung nungsibagi mapalna adugi Esorgi matik-mangal chawbuda nungsibagi mapalna hiram khudingmak sing ase papta leiba me ma warakpa matamda aikoi thamoida legidobu nungsibane nungsibadagi oiba targade adu papne Esorgi mamangda aduga hairiba se Esorna aduga Christian singlupta authority ona pibiba matamda asimak sumagi wakhalni haibada koi makatan dum yang minara kan yam telepa maongda adubu kari damak tuna koi mi du nungsikadu maram di haiba mi du mami tang mi ne papta kan bi mathau taba mateng mathau taba mi mane aduga pap adudagi pungning hongbadu mathau taba mi mane maram di kariguma pap adu magi punsi dum hingi boiba targade pungning hongdana magi adu magi amang magi sakhi ne aduga magi thawai du lomana dan norok to mangani kari damak ta mangliba thawai sing nungsiba maram di Christian kanano amasung Krista gi tungin basing gi punsi du yang pamatana chamam nadanaba aphaba wa pau da khudi thiba du kari sukai de adu nang amasung ai gi Esor thasada punsi du khudi thi gi boiba targade adugi chairak amasung adugi arumba aduki mate kiningani Jisu Khristabu kamana tambe angang amabu khudi thienga do bagi sarok pudi mangakta kari chakri nung kisalaga samudra chongthau aduna hena phai right apapa wa ma song matam da mangle ba thawasi adugi apapa wa pa do khudi thibudi kai sukai de adudi thipam thokpa mane adu nang amasung agi chection da ba wakhal khan da ba adugi Esorgi matik-mangalgidamak hingda ba punsi aduna Christian amabu or Christianity bu Jisu Khristabu amasung Esorbu kali tehelaga masing thien boy bataragadi mi magi matik thien boy bataragadi ikai ni ngai ne har mi sing nungsi bagi damak sing masa phana no gidamak sing karam kana masa phagani asengba kanbiba phanglaba adubu paptagi pukning honglaba Christian sing leiba singbu do aphaba asengba masa phaba singlupne papta pisillaga papu yasallaga papta kaidong silaga leiba singlup do aphaba masa phaba singlup natte aikoi apamadi gospel community church se masa phaba singlup oiba pame karu masa phaba oiba targadi pap warak mathau tai pap kaktatpa mathau tai paptagi pukning hongba mathau tai aikoi samakti horaga atopa silnaw sing bisu mateng pang mathau tai maroin Esorgi matik-mangal amde ekhoi se Esorgi matik-mangal du taibangpanbagi uthokna bidamak ta thambirabane singlup ase sargagi ningthole bag adu taibangpanbagi uthokna bidamak ta thambiraba sangsthan amane kanglup amane aikhoigi ithaudang se Jisu Khristabu niyom chumna taibangpanbagi mamangda sak takpane marandi matamadu da Esorgi matik-mangal chawe matamadu da Mangkhraba thawasina Khristabu thirakane matamadu da aikhoigi aphaba wa pau gi thawgol mahai hena yalakani matamadu da Mangkhraba thawasing hena kanbiba phangani koi hoji baw tamina khrab matung ni singlupki warakbiba karino kari damak ta warakadrino kari wakhalon glone na warakadino right now karamba pap no warakadise what kind of sin should we put under church discipline excommunication karamba pap sing
Pap to karamba oigidoba arumba missing na uba pungning honga. The sin that is serious, sin that is public, and sin that is unrepentant. Public, serious, unrepentant sin. Every public, unrepentant, serious sin must be put under church discipline. Kariguma sinub asig marakta mi amekta na magi nupi mi mamang kumakang koi chay ba koi pugalak po iba taragadi. That is serious. Adudo lumme mayangi mamang da oy adudo pungning hong ba pa. Singlup thugane ba honora ko. Miwangang bagi mapalna oygera amada kak torokan singlup thugane ba honora po iba taragadi adugi papto arumbane adugi papto mayam na khangna ba papne adugi pawadu pungning hong ba papne. Aduga yum pa nupa man or nupi man yum pa na pa na atopa nupa go atopa nupi amaga nataba mitimiwa lana be mari thamba maru adu arumba papne mayan urba papne adu puning hongni ba papne na singi maraktasu na singi marak luhongdri mang luhongbagi mari thambagi adu mari adu leiba isorna yada ba thabak sunga tauba arumba papne mayan uba papne aduga adu Uning hong ba papne. List mayam later. Loine makhalakpe. Adu guiding principle do karino. Mayang mamang da oiba pap, mayang mamang da isam sam naiba oiba taragadi. Mi amana tawriba pap adu ki maram asidi aikoi church ki member ne haina hai bada mayang mamang da pong na aduga pong chawthok na hai roi da ba pap khuding maksing adu. Adu the sinogi war people thamgadoni. What kind of sin? Serious, public, and unrepentant. If a member of a church is beating his wife publicly, that is serious, public, and that is unrepentant. A wife, a woman, or a man, though married, have adulterous relationship that is serious, public, and then that is unrepentant. And youngster who are in a very adulterous relationship, having sex before marriage, serious, public, unrepentant. A drunkard. Public, serious, unrepentant. You ngaw me. You thakar ga ekta ngaw rag masida naiba me. Mayang mang oy. Puning hong dibag masak ni. Aduga arumba pa. Hariba khudimok singna Khristabu sakhi sokhalle, Singlupki asengba manghalle, aduga Singlupki masa sokhalle. Asina kadang no di mayam le wakal sing kan bi. Hariba hiram khudimok sing adu. Hariba hiram khudimok sing adu di puning honghan ga do pa. Adu ba koina wark ma matam da ai koina bhap la ai koina tawdrise karino ai koina tawdrise ai koina mi mabu Singlup ki member or madagi member or but tokhan ba matam da koina ai on nang asida gi norok chalani aduna te koina haris we adugi hak ai koida leite adugi hak ai koida leite church discipline mi phangboy ba tagani norok chatlani or norok tat lain maramdi Singlup na aran ba maong da decision lo ba matang sing leite ba natte lei ai koida soi ba matam sing lei Adu maram organ Singlup manung da amagi pap hadok narakpa matamda or pap sumthok narakpa matamda pap sumthoiba mi aduna su karamana sumthokani haina hai boiba targa na adu da koi Matthew yang min narakpa matamda akoi hena mayek sengna Matthew 18 yang min narakpa matamda hena akoi mayek senghan se adu butha da bijil announcing pap sumthorakpa matamda ek ta khudang takharpa ki phim da sunai lebi Kanagumba man nahak ki matang do rai ha ki matang na ko ason bahar ko oi batar ga di yan na taba tambiyo hana loina tabiyo hana defend tong na ba excuse pi na ba hana hot na bigino ai khoi ai am ba di kaino na ngai do ai adu torni khan na adu ding atne khoi hawning ja adu to bigino mun da hari bu do lan boy batar so loi ba phau bo dang mun na ta adu ga Tana punsi du chang ying bi wakal taw bi adu hai bi achumba machet ang bu yaron boy batar adu gi pungning hong bi adu ichli na adu da bi ta ga chi ai ason hai bi gi damak ai damak prahan taw bi ai chi pap gi pungning hong na bi damak ta ai mateng pang bi man ai khoina taw ri ba thabak to mi adu namjal laga adu gi mi adu yam han thaba ta nam tharaga thamba nor ko chala do mi adu na ai khoina taw ri se adu ai khoina taw ri ba thabak to mi du nungsi de gi maram na natte
aduga aikoina members tagi lauthok ibado singlupki member punsigi oina oiningdrabagi maram natte adu aikoina tawrido karino aikoina mi amabu Christian amabu magi partner marmorkan singlup tagi lauthok matam aikoina tawrido sini nagi chinadi nakse Christian haina haibo iba targasu singlup ama to oina nahaga se Christian haiba aikoina haiba ngamde mamni naki hingiba punsi mahinga aduga naki chilhaiga manade aduna aikoina nahak pusinu amma to ina thajabana haina haiba ngamoi aduna aikoina adu khakta aikoina tawrise adu khakta aikoina tawrise. What are we not doing when we put someone under discipline? We are not giving the impression that that person will go to hell or that there is no hope for that person, and we are not doing that out of hatred or revenge. But what are we doing? What we are doing is simply not affirming that person's confession of faith because of his unfaithful, sinful life. We are just saying, we don't believe that you are a believer. We cannot witness before the world, we cannot be your witness before the world that you are a Christian because of the life, sinful life you are living in. That's what we are doing. Aduga. What is the process looks like? Matthew 18. Matthew taragani panda ikoi ubapang Jisu Khristabu. Again, this is Jesus teaching, right? Magi singlupna taruna vida mag tambi baduni mana. Matthew taragani pan Matthew 18:15-17. Now, lona mag paat daba oiba taragasu. Paat daba miem ure adu tobu matam da tagudu karino ihan han bada. Maki marakta pap Nasinana pap tarabadi nahak na mahak meaning hamad personal. It should be always personal. Naka mahaki marakta maki mahal adu khanghalu. Now ubra asida chale je nangi pap khange aduna nang aina haibu lore mag ade haibu blackmail manipulation tarabana te ekoi na chatlido. Adu ichile now nang na tariba pap to ai nahan nang church lak matamda or church lak matamda nang na wari saba mo adu nang ngang akampet khuding magsina taba matamda adu Esorgi animbagi matungna adu pap ne pukning hongbi adu gi chanbida or singlupki manung amai hek kada checksin deba punsi mahing hing bedu mayek seng no now asida make seng asida Esorgi wine har seng Jisu Khristabu har seng naha ki nasil nanaw na nathakta pap tawrabadi meaning amon dai boy bitari pap gi matang na mayek seng na khangba nangi mit mang na uhoba haina badagi taba nataba nang tawe ye nataba nang na tawbudo ayu howe nangi punsi dagi aina khangi assume toragan the pap semdo ko chatpigano assume toraga nahak na udrib ai hak na udriba pawado gi matangda mingon da semdo ko chatpigano. Don't do that. Don't assume someone's sin to correct that sin. Don't assume. It has to be crystal clear, black and white. You have to know that that person is in that kind of sin for sure. Adu gumba pap tu da laiboy bata gadi yan ham bata kari mi du chatlaga pap khang baga mi atopada mi wa ngang na bagi mapalna mi du gi maning da ngang na ba natte da Jisu Khristabu tambir se mi aduga direct kariko mi du gi mamang du ngang ngam da boy bata gadi kaido bagi mi atopada wari sana gadi no kariko hai ba pap adu gi matang mi du direct wa ngang ba ngam bagi pangal do leite boy bata gadi kaido bagi mi atopada yamna phaba saraga yamna kare hagini yamna thawai da yamna wang ba saraga do mi atopada wari sa gadi no. That this is how we do. Sige, chile now my punsi, smile. Lloyd and Makhari, who Lloyd and Mahani, Maze Prathanagi the Mukte Yam, the Matota, and the Pratna to Visimagi the Muk, right? Nanging, but the Lloyd and Manga do Los Lapumata, the Tawagi, over Sapa, Masalo, Nanapsalamagari, Pratna to Visimagi the Mukta. I think the Amanagari. Kangdok never. Sumai to lay nang tabu sigum mitang. Amtang di hoine I want kind of would the honoring I do amtang nang kar come like kar haru namtang tazi. Ani magto amang magi punsing actene. Don't do that. Adu togum seko. Mayek sing ho pap over targadi, me to go worry sanabi.
ngamdaba oiba taragadi kanamta da chinnani suganu pratna tawbiyu isoragi pangal ni biyu duga matang biyu prabhu aingonda pangal pine biyu maram di har bichile inaw se aigi chile nangi ina laibiraba nang nungsiba aigi chile ni inaw ne maram masina mangonda har ba pabade chumthongna ba aingonda pangal pine biyu matam pine biyu 다들 비실나오 낭나 지금 봤을 때 미야마 딱이 밥 우바마탐다 좀 독적부터 까리기도 먹잖아 나지나 농시다 브로생박이 아생박이 농시보 이버 다가디 소이드는 나학 아마숭 아학나 소이드는 좀 독하니 If you don't love your fellow brethren you will flatter If we love our fellow brethren we will speak truth in love If we don't love our fellow brethren we will flatter we will try to flatter Everything hygiene never tosin never ngat has never thanks never other loy mag legani wakal khalaga yeng biu pap tawbada uriba chilinaw do nang taseng nungsibra nungsidabra nungsiboy batargadi miduga wari sanabi wari sanaba ngamdaba oy batargadi prasana tawbiu atopad miwa ngang na bigir and then or matun kare adu puning hong oy batargadi mi ani karidamakta witness kidamakta now Deuteronomy papa oiba targadi ari bola na picture na sida Jisu Khristabu pusilai se aduna asida makes na ulisa kaino haina oiba targadi pap tawri mi do pap tawi habdo ai khatan haibna ta atop bichile inaw sang khang na bidamakta karam kana tawni ase se personally wari sanaba lor matung da kam kuini hafta ani oibe ahum oibe tham oibe thani oibe puning hong sung udre habide aikoi je kaino ngasi puning hong harame hayeng hongamdre chatlas law asi thabak se yadre natte adu natte matam ngaigin nathna chatpado amurok chatpe anil chatpe ahum lak chatpe ai do it at your best nang musung agi lejaba pangal da tharaga isorgi wai dagi prarthana tominaba galona mi debu nungsibada sendokna bagi wakal galona puning ngongdre mi puroga chatkani singluptagi mi je atopa natte mapalai natte asigumai thabak tobasida de group to yam pikin gadawani chaun gadawna natte ekta kano WhatsApp group ta ngasi numita ai har bichile na usi semdore kanam ta taba yadre aduna ai lona kanam ta chami nausi ai ngona DM am ta tobiro na te adu tobino yaning da ba pen da le di ai ko se WhatsApp kumba status kumba da yam thu na paigal le right semdo bo yadra bajibu matam nei thadok pagi matam na direct mak di ha da na ye de ye status thagle ne somda wahang hangak padagi di adum hai da di yar adum hai na don't do that tawdu se kaino adu oiba taragadi thajaba yaba isor khangba singlupdagi mi sing puraga amu wari sanagani puning hongdre kana ta kani pastor da nate organization da nate kaida Jisu Khristabu wahi matungina verse 16 also verse 17 adubu makoin haiba mang yadabadi singlupta hai to the church Kanana singlupki warakpibagi thabak tawgani singlupna kanana luchingani singlupki luchingbaduna singlupki luchingba chinglaga singlupna warakani pastor gi khut nanga sida discipline tawre haibagi hak amata leite du singlupna tawgadu thabakni singlupna haigani amu singlupna pursue tawgani puning hongda boy bataragadi harba mi do warakani puning hongda boy bataragadi singlupki maming lauthokani na adu oy bataragadi harba singlupna so warakpa oiba targadi waraba miduga singlupka karmana loina gani Jisu Khristabu kari hai verse 17 adu singlupna hai hawa yadabadi mahak nangonda mahak atopa jat amasung khasna thabo mi amagum oisana numitu dagi hauna adugi mi adu non believer ne aikhoida ichili now natte other churches na roya tuda we will not call brother to that man, we will not call sister to that woman. And we will not say praise the Lord to them. No. His life is not praising the Lord. His life is shaming the Lord. So we cannot say even praise the Lord. Hai mi tu thengna ba Jisu ne yai phare Jisu na kisu yai phade magi hingiba pap ki punsi aduna Jisu gi ming sokan punsi de hingi ichil na unatte marup oiba taragadi bhai isak thongbo oiba taragadi ta da mama ika thangbo oiba taragadi magi maming gauni thengna ba matam nungai ri bo ne nangbo natte kari hai ngasa chaba phaw chamina ganu
pungganu, loinaganu. Thengna ba yai, una ba yai. Adu una ba chapa matamda magi papta ki puning hongna ba khaktang wari sana kado. Nang toy du pap ne, nang jo puning hongre, puning hong, ai mateng pang. Again, nungsinaba di male, right? Adu ba sing nungsi. Mamang di pap ki anaba China khang ba mathau tai. Adu mana thamgra mi khuding mak sing adu. Masana Christian ko jo boy ba tar so ai khoi ma Christian natte haina law thokrabani. Esorgi mang. Mamang di karigdama ko adu yamna powerful or se Jisu Khristabu na habi yung makata na. Aina na nakoy tasing na hairi nakoy na man na punba khuding aina sargada pungani uber single the people authority se. Look at the authority Jesus has given to the church. Singlupki discipline to doma tam na akoy na sig authority pura mang thokalin ne. Ko sida hairi sing punba khuding sargada pungani nakoy na man na thadok pa khuding aina sargada thadokani. Amukhan aina nakoi hairi madudi kanaguma mi amagi maramda nakoi anina malemda yarabadi nakoi makoi na nizab adu sargada leiba ai pana nakoi to bigini maramdi ai gi mingda anina traga ahum tinrabadi makoi marakta ai yawi sida Jisu Khristabu na hairi mi ani hum park pula kala pratna to mo to Jisu Khristabu yawi haiba natte church mi am lakta numita o koi ani hum dang pun mo batar Khristabu koi marakta le adu hana ba natte church the discipline context na sida Jisu Khristabu na hairi se singlupna rai lor kan the discipline thamgi boy batagadi adu do is Jisu Khristabu na pinabirba matik adugi makada Jisu Khristabu lona na laukraba pirebne karam haina maha thazaba natte haina lumna lofom thoe mi du na lumna lofom thoe siguna lumna lofom thoe amadi mag pula aduga limnary relationship to thazaba amga thazaba amagi mari aduga Haiba khuding maksing matam masada akhoi magi dam prana tawba lep kodra lep boy akhoi prarthana tawgani ma thengna ba hona gani adubu haikhra adugumna magi papdai pungning hongna ba kaubagi matang da khaktang adugi matang da khaktang relationship casual gasu oire marup oiram ba yai nungsibo oiba mi oiba yai adubu yam casual oina loina roi yam casual na nungai ba nang bo chalo jina koi thu jina ngasi laune ngasi di nungai thok min ro lao so dai thabuk chak dole yaro kera na natte Nate. Ado akoina lai ido akoigi relationship ne. Nungsibada haija bagulona na magi pung hongna na bagidam da wakal to bagulona adu hiren mi do khaktang magi thengna ba matang sing thike do. Har mi do singluk lakpa yabra kaisu kaide. Thawkani lakna na bagidam ta. Isor pun bin na bada yawgani adubu singlup khuding mana gyan ta ga do badi har ba mi adu ka wari sana ba khuding ge pap ta gi pungning hongna na bagidam ta. Now, wahang sing thong gani hana khale isin bi wari sana sa adu gi matang da. Aro bedadi kar mi do pap tai puning honge kar mai dawni adu tar gadi. Puning hong po ibatar gadi. Jisu Khristabu kar hai verse 15 da 16 da 17 da karung man mahang hai bu tar badi nasin la adu bu amuk phangjare. Restoration, repentance. The road to restoration is by repentance. The road to restoration is by repentance. Puning hong bodu urakpa matam adu dadi mabo amuna losing is thazaba ama oina aduga magi patigi matang na kai amuna wari sanaroi mi sing ne pukhaloi aduga har mi do singlup adugi member ama amu oina oiba targasu tha khanthaba member amu na treat kesu toroi chap mane pap Christian nangam so ai pap kokpi khraba adugumna kaubi khraba adugumna ichil inau adugi pap du chekone kokani amasung kauthokani aduga mahakpu amatta oina hanagumna lengal lona duna Christ gidamak hingmina ba chamina punsi du hingmina gani wain bagi thabak toroi magi pap du mabu amuhon ikai ba pi roi aduga mana puning hongro pap du amuk pu khatlaga mangi mangna wari sanroi niwa ngangne roi. That's how it is. Announcing asigi church discipline topic sidagi khoi Singlupki damak nangam sungai gidamak kana base kaino yan ham de pap lum nam sung luna los ai khoi isa gi punsi leiba pam am sung otoba thaz bisi announcing punsi leiba pap tauba uraga ai khoi gi punsi dasu ai khoi na pap ne khanga ba jaga do check to do bi thadok poiba targadi kininga eba punsi ne adu otoba thada bisil inausing pap do matam da hai badu nachung da amagumna thabak chille wakal kanbam khangde aiju wari adu leboi da adu kininga ebe punsini Christ gi hai be indabagi punsini pap lumna lousi ai khoi isagi amasung atoba chil inausing gi du ani subadadi singlupki asengba adu ga singlupki aphaba sakhi adu ai khoi gi asengba punsigi mapalna
taibangpanbagi mamang ngaksi. Number one is to take sin seriously, sin that is in us and sin that is in other fellow brethren seriously. Number two, let us guard the holiness of the church and our witness by our holy conduct before the watching world. Maramdi karidamak na hai oiba tari singlup se kari achumbagi yumpham amasung yumdini singlupta gi mising upam thokpase achumbodo khaktane taibangpanbagi mafam khudingmakta achumba mangkhraba matamda taibangpanbana achumbagi damakta yengkada mafam se singlupta khaktangne. Only church is a pillar of truth. When the truth may be it may be trampled by the whole world, but there is only one place where the truth should be upheld, and it is in the church. Aduna maramoraga ngaksi singlupki asengba karigi mapalna eikhoigi thazaba yaba asengba punsina Khristabu niyom chumna mayamgi mamang represent tobagi mapalna aduga ahum subadati Jisu Khristabu taibangpanbada niyom chumna saktakliba mi eikhoi oise. Jisu Krishna kari hami mati manga pada kungu humdoi dagna kuntret Matthew chapter 5 verse 23 to 27. What did Jesus teaches us? Krishna kari nakhoy tambi bado Maramaduna nakhoy taibangpanbagi tarahumdoi 13 to 17. Nakhoi malem gi thumni adubu thum madu mahau mangkhrabadi karamna madu mahau lehengani madu karisu kanadre adubu hundoktuna mi singi makhongna netsilli nakhoi taibangpanbagi mangalni chingthakta leiba sahar lotpa yade mi singna thaumai thalaga thumuk makada thamnade adubu thaumai makhong mathakta thamduna yum manungda leiba pummak ngalhalli mato asumna mi singna nakhoigi aphaba thabak adu uduna sargada leiba nakhoigi napabu thagatnaba nakhoigi mangal adu mi sing mamangda ngalhallu asi eikhoi na hingbai punsigi maramne eikhoi hingma ham khudingmak school college university imung laikai khudingmak singda eikhoi wangang sangang sa lichet phije chacha khudingmak sing eikhoi tor ama khaktang ne Kristagi masak taklibani aduga eikhoi ni hingba punsi aduna karamba makalgi Krista taibangpanbada sak takli habidu lepkaduni. Let us not forget, we are representing Jesus wherever we are, school, university, campuses, everywhere. And let us not forget, how we live will show who Christ is to the watching world. So, let us be a church that represent Jesus rightly to the world. Jisu Khristabu taibangpanbada chumna saktabu singlup eikhoigi prarthana tausi. Ipa Esor Ipa haiba singlupki warakpibagi matang ase ipa eikhoigi punsigidamakta maru oiba mani aduga yamna nolokningai oibasu amani maramdi nahaki ningbibagi wangmada oiba taragadi Prabhu asigi aningbagi wangmada hoi hingba oiba taragadi Prabhu eikhoi nahaki aphaba amasung nahaki saktakliba singlup ama oibada eikhoi matik chaba oide maramsina eikhoi mambu haiba hirambasida wakal hena tawhanbiyu lumna amasung luna lauhanbiyu aduga nahaki matik-mangalgidamak eikhoi hinghanbiyu Jisu Khristabu mingni niziribani. Amen.